Manipur University ki visitor oiriba President of India na University asigi Vice Chancellor oiriba Professor AP Pandibu mahaki mathakta inquiry loidu fauba suspend tawkre. Framework Agreement maram oiraga Manipur gi apunbagi saktam kaihalloi haiba written assurance pami basan da thajati haina United Committee Manipur gi maikai dagi thamlakli. Census ta Manipur gi khungang listing ani ga chakru humpu leibagi manungda khungang listing amaga chamnga yankai di go to village mission na yokshin bang amle haina chief minister nong thungam birena hairi. Loktak project mapithel dam amadi ithai dam na sokhalaba miyam na lenga ki mayok ta kan bokongjang kaya chamsilagani haina young communist league na cheksilwa thamlakni. PWD lambi nate haiduna lengak na sembi dana leirak laba thongdu kendra gi khongman part 5 ki irom leirak lekai miyam na sel khaina duna koilas thakre. Mayam bukurumzari adom ne grips impact news ni airina thinguzamna hauji pungcha sifawgi maroiba pausing miyam da pizari. Manipur University ki visitor oiriba President of India na University asigi Vice Chancellor oiriba Professor AP Pandibu mahaki mathakta inquiry loidu fauba suspend tawkre. Department of Higher Education Ministry of Human Resource Development na ngarang thadorakpa chirol amagi matung inna BC Pande lauthu haibagi khongjang na University asi kang khong chahale. Manipur lengak na su Pande lauthu haiba khongjang na University asi da natana state asigi lengak londa chauna akaiba pihale haina che tharakle. Masigi mathakta suti da laikiba BC asina duty hanjilakpadagi University asi amuka hena phibam choksil hale hairi. Oirakliba University asigi phibam asi yengduna President of India na mahaki mathakta Manipur University Act 2005 ki Statute 13th Clause 1 da piriba pangaladu sijinaduna Professor Pandebu inquiry loiduna action laukhatriba fauba suspension da thamle hairakli. Amaromda Ministry of Human Resources Development MHRD na Professor AP Pandebu Vice Chancellor gi phamdagi suspend tawkibada Manipur University gi community mushu muta amadi musa gi maikaidagi Manipur government ta thagatpa phongdorakli loinana inquiry gi fo lauthoklaba matung Adya Prasad Pandey gi mathakta maral gi matung ina phangpham thokpa chairak government na pirakani haibagi achetpa thajabasu Manipur University community gi maikaidagi thamlakli hiramasi gi matangda mutagi office ta Manipur University community gi mihut sing yauna paumi singa unabada Manipur University Teachers Association mutagi executive member assistant professor Dr. N Sanatombana phongdorakpada MHRD na lokhalakliba khongthang asina Manipur University community na taliba demand chada kuntradi maipakpa haure haina lawi Mushu muta amasung musha logi mayokta leiba loop amata natte Manipur University gi loop ahum asigi apambadi logi matungina thabak thoram pangthokpani Manipur University community gi apamba khangbiduna MHRD gi deputy secretary Surat Singh na thokiba Adya Prasad Pandey gi suspension order asina Englishing amaga chamapal yankhai gani thoigi inquiry commission ek ki matung ina Professor AP Pandey gi mathakta ningthina inquiry chathaba nungai halagani MHRD gi order da yauba point singi matung ina Professor AP Pandey na maram oiraga Manipur University gi academic atmosphere da chauna akaiba thokhan ki haiba Government of India na sukhangbire loinana state ki law and order situation da chauna akaiba pire haiba wafam order gi point singda mayek sengna palli Manipur University community na taliba demand makhata na mapungpha na phangnabagidamak Manipur miyam amadi CSO singna makhata na mateng pangbiu haina appeal tawrakhi logi matungina sabsaba tawam to palokat pag to thabaga do lokat piwan se how ko nagi bumata na lakani 1952 in
inquiry commission ek ki matungina independent inquiry committee ma semaka inquiry tawbiu haibani matam ki matungina ulai palai tawdana ministry su mangai government of Manipur su mangai haiba singa se pande ki influence ki ithildagi ulai palai tawdana lakhi adubu thena basu thena Manipur government na su initiative lawi haidana sigi orders dai koi uba pange Manipur government bu se koi thagat sai inquiry tawdori ki se name se ni kari ki damakta legalize ko nanna ki damakta duka already ma se penalty kambu ya ko misaka oire have se ekoi ki agitator sigi mai kai ki Manipur praja sigi mai kai ki how we work lo laduni highest level institution amada asiguma tawai da batha se taw yade haiba se not only Manipur khakta na Bharat Barsha ki mapam khudimakta Bharat Barsha ki mapam khudimakta sunatna prithvi ki university khudimakta role model university ama hadaki matang asidaki Manipur university se boyoragani transit game ni haidana mana tongana sanjen thongda magi quarter da leiriba asigum magi office se tingil haibagi order du matho matungda maga si matam khara mahangna tongan ba magi leibam amada leijana ba Manipur government amadi atop topa mari leina authority nga sinbiyo Manipur gi apunba saktam kaihalloi haiba written assurance pami bashan da thaja de haina United Committee Manipur gi maikai dagi thamlakli nakalamaromda United Committee Manipur na sinduna 213th report of Parliamentary Standing Committee on Home Affairs Government of India ga mari lenana nongmagi oiba miyam gi mifam amatha sigi tangkunda Palace compound da leiba lamyan ba shanglenda pangthokani hairi Lamfelda United Committee UCM gi mayai loisangda paumi singa unaba amada UCM gi President Sunil Karam na hai handak ikuidana Imphal gi khongchata laklam kiba BJP gi National General Secretary Ram Madhav na Naga Peace Accord na maram oiraga Manipur gi territorial integrity da akaiba leiroi haina media da thamkiba wafam UCM na yabang amloi wafam asiga mari lenana India government ki maikai dagi aiba cherol ama pami State asigi territorial integrity kahalloi hairaga lamdam asida punna khundari ba phurup singi marakta khetna ba thamna ba hotna ba loinana kanagumba phurup amada hena khudong chaba pina ba hotna ba thauram aduda UCM na yabangam loi UCM na state asigi apunbagi saktam kaihandana thamba loinana lamdam asida leiriba tongan ba phurup singi marakta achan mirai naidaba apunbagi saktam gi damak hana shulepki hauzik shulepli haina Sunil Karam na fongdoki Nakalambaromda UCM na sinduna pangthokadawriba Home Affairs ki Standing Committee Parliamentary Standing Committee ki report ki matangda miyam gi oiba mifam ama pangthokadawriba asiga mari lenana Sunil Karam na haikibada chahi kungamathoi henjilakliba hairiba India government amadi Asian IM gi santi wari sanariba asigi waroishin purakna bahaiduna kumja Englishing ni taraga mangagi August ki tang ahumda khujek pina kiba framework agreement ki chap chaba warol ngasi sumiyam na khangdri Parliamentary Standing Committee da interlocutor RN Rabi na thamkiba wafamda state asigi apunbagi saktamga kairakpa yabagi machak yauri masida sunatana Standing Committee gi report ta communal bias oiba furup singi marakta khetna ba thambagi wafam kaya yauri lamda masida punna khundariba furup singi khal kaiba maongda khaidok khajin tauba India government ki thawong UCM na yabang amloi Manipur miyam gi aroiba firep ama laugadawriba September gi tangkun gi miyam gi mifam asi mapung phana pangthokpa yanaba ban blockade amata tawbiga nu loinana mifam asida mipum khudingmak na saruk yabiyo haina Sunil Karam na fongdoki Hingminariba ekoi phurup masen ge marakta singkup sana thugaiba divide and rule policy torokanda kuki ga naga ga maitai panga amok nung sinahandana bagi ekoi masen ge marakta ethnic line ama khabadudi madu yaroi habane pamano inda gi di hujik su dumai jine leba kairoi territory intri kairoi adu kai moji pangai haiba ngaktane adu gi chapchaba leba kailoi haibado adu di kari gi damukta praja miyam da ngaurga thamino written assurance pidi marum kari gi no Manipur ki territorial integrity su kaheloi aduga Manipur ki any akoi ki lengak bypass tauba natraga phurup amugi interest kaiba hiram amata tawro haibase prime minister de chingna Manipur ki lengak na assurance ga program yamda pibiba ngamagadi well and good adu ngasiu manungda hairiba mayam dudi masidi thaidok thaijin tawba ngaktani aikoina thamjariba dugi warep ki against ki wangmoda tholokpuduna maram marakana tangai padana 213 report on Parliamentary Standing Committee on Home Affairs Government of India haiba sigi matangda public discourse amaka khana jagani Chief Minister Nongthombam Birena BJP na luchingba lengak asigi maruiba pandamdi miyam gi damakta lengak pani haina fongdokre
Kakching Khunauda Kakching District Administration amasung Kakching Khunau Municipal Council na sinduna pangthokpa Go to Village Mission ki thauramda Chief Minister na wafam asi phongdokhibani thauramadu birena makha taraduna pangthokliba thauramadu bot khomba nate miyam gi thabak tauge haiduna pangthokpani Go to Village Mission na census ta lairiba ching amasung tamgi khungang lising ani ga chatruk humfu leibagi manungda khungang lising amaga chamga ga yankhai yokshinba ngamle haiki Chief Minister na makhatana Kakching da lairiba miyamda aphaba ising phangnanaba lupa koti mapanga lising tarani thoirom changadaba water supply scheme ama saragani Kakching Khunau gi kaithel sananaba khanaragani haikibaga loinana bank linkhatnaba mari renaba singda haigani haina phongdoki thauramadu saruk yakiba Captain PD gi Minister Karam Shyamna lengak asina paikhalakliba Go to Village Mission asida local body singi mihut singna amadi club singna achoba thaudang lauragadi miyam da hena kanaba pigani haiki thauramadu lengak asigi MLA sing tongan ba department singi official sing amasung miyam na saruk yaki thauramadu khangatlaba beneficiary singda CMIST Ujwala gi gas card maru marang urea fisabi singda loan gi senfam amasung phisana ba khulai sing su yenthoki Loktak project Mapithel Dam amadi Ithai Dam na sokhalaba miyam na lenga ki mayokta akanba khongjang kaya jangsilagani haina Young Communist League ki convener W Kamesho na phongdokre ngasi Manipur Press Club ta paumi shinga unaba amada Kamesho na makhata na hai Socialist Students Union Manipur SSUM Proletariat of Feminist Movement POFM Socialist Women Association SWA amadi Manipur Proletariat People Democratic Union na Loktak project Mapithel Dam amadi Ithai Dam na awaba tahalaba miyam ga punna lenga ki mayokta khongjang kaya changsinaba Young Communist League kauba committee ama sembani lenga ki mayokta committee na miyam ga loinana changsin gadaba khongjang adu lakliba October gi tang ahumda miyam gi oiba mifam pangthoklaga lautoklagani haiki loinana jangsilakadaba khongjang khudingmakta leibak miyamna sarukya biu haina apel su tauki Ithai Dam da leiriba praja singina ngasi haiba project sing asina solaba praja sing boina taliba demand sing amta phangdre karigumba phangdrabani na akhona simba committee ama form tawjaraga haiba jaga sing asida akhona chalaga moi bu help tawraga boina taliba demand sing phangnabi napna ngasi akhona committee si form tawjara Apunbagi pangalna khudingmak mayoknaba ngami haiba khudam utladuna thongju kendragi manung chana leiba khongman part 5 ki irom leirak leikai miyam changduna koilas thakre hiramasigi matangda akhanana impact tv ga leikai asigi miyamna phongdorakpagi matung inna irom leirak asi pwd lambi oidabada natana fawdo faujin Yaba lambi oidaba maramna sembidana lairaki adum oinamak laikai asigi miyamna nongju thagi matamda awaba kaya mayoknaduna laki maram aduna lengakna sembiba ngaibagi mahuta responsible citizen oina laikai miyamna khanaraba matung lambi asi koilas thabagi khongjang paikhalakpani haina phongdoki August ki tang amadagi paikhatpa hokiba thabak asi laikai adugi yumthong amadagi miyoi amamam tholaktuna lever nek tabida koilas thabagi thabak adu chathaduna lakibani Yumthong budramanga leiba leirak asida imung amana lupa lising amamam khaibaga loinana angamba puthoknaduna lambi asi semli lising khaina jaraga semjabani adi matungda akoigi lamenje August ki tang amadagi hojabani semba ado amba fast semjenge mamangda drainage hana kole JCB na adi labor koina koijaraga koigi laikai yum hundrang asigi labor are thoga dei tawjabani adigi matai de paikhala adigi loina amuk pekthwa matungda kangna matungda amuk JCB na amuk kholaga amuk mathang ya lola takshala adi matungda balusingan yang thabani adigi
ꯅꯨꯡꯁꯤꯕꯤꯗꯅ ꯁꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯔꯛꯑꯃꯤꯅ ꯑꯣꯐꯤꯁꯥꯔ ꯌꯥꯝ ꯂꯩꯕꯅꯤꯅ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯒꯤ ꯈꯥꯏꯅꯔꯒ ꯑꯃꯨꯛ ꯑꯉꯝꯕ ꯄꯨꯊꯣꯛꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯔꯛꯑꯗꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯇꯔꯥꯔꯛ ꯁꯨꯕ ꯋꯥꯔꯜ ꯕꯦꯝꯕꯨ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤ ꯋꯥꯒꯤ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯋꯥ ꯃꯈꯜ 60 ꯍꯦꯟꯅ ꯐꯪꯂꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯑꯆꯧꯕ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ World Bamboo Day Celebration Committee na Sinduna Singjamai Community Hall da pangthokiba thauram aduda palan numit asiga mari leinaba souvenir t-shirt release tawkibaga loinana wana saba pothok singi oiba exhibition amasu speaker na hangdokhi wagi kanaba sing miyamda khanghanabagi wakhalonda pangthokiba thauram aduda athoiba mithunglengi warol piraduna speaker khemchana MP masing yamdaba state ama oibana center na ahenba meeting changbi dabra haina jingnadaba ngamde National Media Singnasu State Asida Puthokliba Wagi Pothok Sing Asigi Matangda Laibak Sinba Thungna Mit Nakong Oinaba Yauhan Bidaba Nathaiduna Thambibagi Mawong Amada Uriba Si Laibak Thibani Pambi Asidagi Pangliba Kanaba Sing Asigi Yenglaga Ahenba Meeting Changbinaba Center da Takshilagani Hairi Loinana State Asigi Senmilonda Chauna Kanaba Pigadoriba Pothok Asibu Marang Kaina Puthokna Bahotnabada Aikoi Punna Mayong Yamina Si Haina Mahakna Phongdoki Ngasigi thauram aduda Imphal Municipality Corporation ki Mayor L Lokeshwar su sarukya ki Manipur ki achauba economy ama porakpa yaba sigi bamboo mission si masi thawa yauna tawbiri masi makha sathabada koju matik bangwa yaujage center ki achauba bieng changan janingi maramdi karibu kanda center jisu masing yamba NP leba sagada wa le namba taragadi wa si bamboo si aya already sagi masing yamba ba sagi NP gubal leba dagi kariya ini even national media koi si khana nathi na leba gumba si boi bagi koi yam thunangam da si koi me puna bone min raga da bamboo ki achauba mission du aseng mission boina ba pona ba isu mating bang yaujage Langol Punsi Lekai dagi Khulem Tomba Hatpada Chenaba Khulem Jitenbu Imphal West ki Session Judge Maibam Manoj Kumar na Mihat aduda Maral Leide haina lauthokre Jitenbu ngasi Chairap Court leiba Session Judge Imphal West ki mamangda mahaki mathakta chathakiba trial gi warol lauthoktuna tahannabagi damak puthoraki chatharakiba trial aduda phangkiba praman singi matung ina judge aduna Jitenbu Indian Penal Code 307 mi hatnaba hotnaba 302 mi hatpa amasung 27 arms ekki makhada maral leire haina lauthokibani maral gi matung inna kari chairak pigadage haiba adu tha asigi lakliba tangkunda lauthok lagani ningsing bayabadi jitena mahaki makura tombabu langol da leiba makura adugi farm maktada chahi asigi haukiba july gi tangkunga tareta nongmaina kaptuna hatkibani All Manipur Bar Association Ambana Sindhuna ngasi Chairap Court Complex da Protect Rights of Advocates Haiba Hiramasida Khana Nainabagi Thauram Awareness Drive ama pangthokre Supreme Court na Madhya Pradesh ki case amaga mari leinana pikiba judgment amagi matangda Bar Council of India gi pautak matung inda ngasi nungthil mifamadu pangthokibani mifamadu da haukiba Mars ki tangkunga marida Krishnakant Tamrakar versus State of Madhya Pradesh case ka mari leinana Supreme Court na pikiba leibak asigi Bar Council amadi advocate ki tongan balup singna maram amatada boycott tawba yadaba loinana court kadanaba chingbagi khongjang changsinba yauroi haibaga mari leinaba judgment ki matang kupna khanaki Supreme Court ki judgment aduda Indian Constitution na piriba fundamental rights sing asi matpaga pangkhak oire haiba wafam phawba puthokduna ngasigi mifam aduda khana nainabaga loinana advocate singi oina su tongan ba demand sing Tanba Honaba Wapam Singh Pukhatnaki Maru Oina Junior Advocate Singhi Stipend Pihanba Medical Assistance Pihanba Amadi Advocate Singhi Welfare Scheme Singh Lehanaba Makogi Oiba Demand Singh Tanaba Taurang Tauragani Haiba Wapam Singh Sukhanaki State government na journalist kamu shingi akogi insurance scheme ko ba yam chaw ko da package ma 10 crores di am pi ko ma men thing de amount in chapter nai kan journalist kampuna pi contribution samaj pi siga
lawyers community ni piriba contribution siga amana amadagi henba tabagi comparison to nurture da journalist kamu the piriba protection do adu haina kai barni da mutta koi supiro iduri adu haini ba darkar se darkar le bana ka koi na masi koi su bimon do ye ha koi ki feeling se masi koi pungdo ki ba pire se hi tara kungi mama pungdo ngasi boba state sarkar na ka union government nam akoi ki demand ngasi boba tabi YL Chathadana Miyam Pulaga Chairak Pigipagi Chatnabi ama lakliba asigi mayokta ngasi Manipur Pradesh Congress Committee na khongchang changsinkhre ngasi MPCC gi member sing Youth Congress Mahila Congress amadi NSUI Manipur State ki member sing yauna Imphal gi Congress Bhavanda khongchang adu changsinkhibani khongchang adu ga mari lenana MPCC gi spokesperson RK Anana Manipur khakta natana India gi mafam kaya da YL Chathadana Miyam Pulaga Chairak Pibagi Thawong kaya chatharakpa asigi mayokta aikhoi pumnamakna leiduna asigumba phatraba chatnabi asi muthatnaba hotnaminasi haiki Gyan men ita tadana maram bikhang khangdana kaino ma tawre adu tawre ada tawre hairaga koi hekta mob saglaga khudaki oiba enmity ai tai mayam ama adagi hate speech na singba mayam ama tawga violence talk aga khudaki oine individual oiba even a group of work pi target tawra koi samai to bose koi Manipur da dana ta India da yam marang kai na thokpa du incident moire ana sigi practice se Manipur da yam toiba ama koi urakpagi wafam se koi lay aduna koi party ki maigi degi maroina lairiba party ki koi ki tuan ba koi ki components lairi mayam sing sigi maigi degi once and for all madu ba mayam do tawidana so koi ki maigi degi yam strong appeal tawi Haukiba Manipur Assembly Mikhalgi result lauthokpada 19 Patsoi Assembly constituency gi oina aranba tawki haibagi Chingnaba Laibadagi Assembly constituency asida mirep oikiba sapam kebana Supreme Court ta election petition ama thangatki petition asigi saruk ama oina Manipur High Court ta thasigi tang taraga mapan hayengi numita escape amasu Mikhaladuda Maipakiba MLA AK Mirabai gi YL Chatharagani haina Notice India Development Party NEIDP gi General Secretary na thadorakpa chirol amana khanghalakli Manipur Government ki Excise Commission ki meeting makada lupa lakh mariga lising yankhai mariga chani kunga manga ki senfam oigadaba yungau amadi Indian made foreign liquor mai thaduna manghankre Excise Department ki gari amadi manpower watpana maram oiraga lengakna state asida yugi athingba thamliba asti thabakta onthokpada apanba oire haina Imphal West Prohibition ki Deputy Superintendent Chance Raikhamna thamlakli ngasi beer bottle amadi Indian made foreign liquor bottle lising aniga humphumari adu yungau liter chatruk tarahumdoi thugaiduna amadi mai thaduna manghanki athingba thamkhraba using asi chahi asigi April thadagi hauduna Excise Department Police tamadi narcotic na state asigi mafam kyada phagalakiba potlam singni Chance Raikhamna paumi singda phongdorakpada state asida yu yonba amadi thakpada athingba leibana aina yadaba maongda potlam sing asi yolambadagi civil society organization NGO sing loinana miyamgi matenga loinana phagatpa ngamkibani makhata na Excise Department na athingba thamkhraba potlam sing asi phagatpa loinana manghanbagi thabak paikhalagani haiki prohibition si Manipur da hojik chathari banina makha tana civil society sing NGO sing public ki cooperation gi mapana makha tana khoina mastigi hena muk phaba amasung smaina destruction si hena ngamgani habse akhoi gi expectation ni maroina akhoina pangthokning ba akhoi gi power function si exercise towning labasu akhoi gi grievance khara lei haibudi vehicle gi problem manpower problem mayam si leiba maramna akhoi ningiba akhoi gi expectation du yoba ngamde sarkar gi pamba target du akhoi yoba ngamdri adu oiraba phawbada ngasi gi thugai khraba pha khraba pot si hoji ki leiriba treng sina hona jabagi effort gi mahi ni aina masi phongthok ninge Aina Thinkraba Lal Haulup National Revolutionary Front Manipur NRFM na lakliba September gi tangkun gamathoida Manipur pumba ban lauthokre
lalhaulup asina thadorok pachirol gi matungina English singamaga chamapal nifu mapan gi September gi tang kunga thoida Manipur bu India da tilhan khiba khuyet pina khiba thodokpu yaning da ba utpoina bannasi lauthokpani hairi Tamenglong district ta Asian IM gi firal phongna thetuna IM ga India government ani gi marakta inakiba framework agreement athuba matamda loisilu haiduna achoba khongchat ama chatpaga loinana miyam gi mifam pangthokre Tamenglong headquarters ta chathakiba khongchat amasung miyam gi mifam aduda United Naga Council gi makhada Naga Tribe Hohos Zimi Naga Council Liangmai Naga Council Rongmai Naga Council amasung Inpui Naga Council na sinduna pangthokibani mifam aduna framework agreement adu athuba matamda mangphaun halu haiduna Prime Minister Narendra Modi da memorandum pishinba Naga National gi waroishin ama puraknaba tongan tongan ba Naga phurup singna amata oina thengnaba haina warip lauki Army amadi Asian IM ni chingnaba singna fa khraba matung langla langjin khangdana leiriba Gurumayam Jiteshwar Sarma Thangjam Satish Thaunaujam Prem RK Ranel amadi Phijam Naubi Mihat ki matangda thigatuna achumba wayel phanghallu haina ngasi Kaisamthong Elangbam Laikai amadi Khoyathong Pukri Achoba Community Hall da wakat mifam phamkre JAC against the custodial killing of G. Jiteshwar, TH Satish, TH Prem, RK Ranel amadi PH Naubina Sinduna Pangthokiba wakat mifam aduda Laikai adugi ima ibel singna sarukyaki wakat mifam aduda mihat sing adugi achumba wayel athuba matamda puthoku laikhidraba sing adugi hakjang imung manungda sinabiyu amadi Manipurdagi Abspa 1958 lauthu haina demand tauki Rims Complex Manungda Lairiba Imphal Rongmai Baptist Church Tamadi Lamphel Baptist Church Sidoknaba Lengakna Order Thoglakpagi Mayokta ngasi wakat mifam chathakre mifamasi All Manipur Christian Organization amasung tongan tonganba civil based organization da sinduna Thangmaibangi Tarungkhulgi Public Ground da chathakibani panbayai hairiba church ani asi tha asigi tang marida SDO Imphal West na eviction gi order thoglaktuna lakliba tang 18 faubagi manungda Mari lenaba singna church asi ani asi sidoknaba khanghalakibani ngasigi mifam aduda sarukyakiba AMCO gi president Reverend S Prem Baifaina church ani asina hospital asida thabak tawriba amasung medical tamliba Christian lining chatpa mahiroi singna laifam len oina sijinari bani matam kayagi mamangdagi leraklaba church ani asibu ngammi matagum sidoknaba order thoglakpa awang bathakta yaningde hiramasigi matangda ihau sagatpa pamde lengak nasu masi khangna thamkiba wafam handokpiyu haina makata na phongdokhi Hojiki Rims compound leriba Lamphel Baptist Church in hariba Rongmai Baptist Church in hariba masi kadongai desu government gi mayokta kadongai desu wahi amata ngangthokpa mafam natte ekhogi government asina tangdu laitana phajana justice ta lebagasi leingak pangamna bagi namakta partner tawphamni aduga atopa mi na chalaga maduda ishor khurumba nate government ki commerciary rims ki da shuriba mioi sing nursing doctor sing aduga even medical college ta tamliba icha isu sing na ishor khurumba mafamni ekhogi lamdama sida peace leina na ba haiduna makoin ishor khurumba mafam asibu ngamme adun hekta sidok na ba torak posi asi pen day adun ekhoina agitation ga towning de irang pam de aduna ekhoingi ngamjaba honaba sida sumaina singak pasimakti government asu yarabadi towbiganu ba Matang swaisida break amalawjagi break ki matungda Myanmar gi San state lairiba inland lake na matau karamna malim gi lamkoiba singna yamna pamnaba mafam oiribano haibagi pau amadi Manipur amasung malim gi tongan tongan ba ipau sing puduna lakjagi impact news pa meeting tadun lebiu Mayambu amukana taram nokchuri bulletin asigi makhataba pau miyamda pizari Thailand amadi Laos ki yumthangnana lairiba Myanmar gi San state hairiba mafam asida lairiba inland lake asi Malim gi lamkoiba singna yamna pamnaba mafam ama oiri pat asi loktak pat ka yamna manaba patni adubu Myanmar gi mari lenaba authority singna semgat pibadagi mahausagi fajabagi mathakta khutsem gi fajaba kaya hapchiliba mafamni pat gi matai amadi mayaida resort kumba potha sang macha macha amadi lamdam adugi oiba chinjak sing phanghanbagi mathakta yelhongaidagi leraklaba fisalon sagi thabak kaya pat mayaida sang saduna puthokli
DIPR na sinduna pangthokiba Myanmar da paumi singa chatluba khongchat aduda saruk yaruba Impact News ki reporter Khetrimayum Premchandagi report ama Indian legacy koji 45 miles kwa sa wadu nuba lake makalam ni legacy yanna to mabul lamana koji UNESCO na handata haibitare koji magi cultural amadi ecological ki significance mayam asi yeng lama matungda hari ba mafam asi koji ecologically reserve haiba mafam hawala khokhamani aduga mafam asi ki ekoi bida sundari ba singchu lam koi ba tongan ba touristing lak badagi koji homestay ni tongan ba something haba mi tongan ba sport bum ja ba chimduna mafam asi da koji galoni tiki thabakchu yamna kana duna leba ka sigi koji chuduk ambi lakda dumba hazaba and mafam sa mafam masu ore inle hari ba mafam masu tana ko matamda koji mi amamda koji Myanmar ri paisa da Myanmar ri kyata 13,000 koji Indian money da lupa chate mukisang tatu chate mukisang asi lawi da lorana hari ba mafam masu lei ba koji party phajaba sing asi yengna gi damak koji hi tong matamda bo tong matamda tong paisa masu lawi lorana hari ba akoi ba hari para sige akoi ba amadi channel sing para sige samnari ba channel sing matai da lei ba homestay sing asi su koji touristing lei bi kutong sa wa pidana chitong lam min leina hingma yab ki ba song song sa ba msori DIPR gi director oriba exam bar ki sama sama yang tuan ba koji Manipur da funga focus singi dugum la ba report sing amadi detail sing yauna kai pham si kan li email ki fajaba si aduki madi ek gen gura yamna fajaba pham modi ori hai badi lega sige koi bida koji ching tuan ba ching ke amos lei aduga mafam si yamna fajaba pham oi bigi mathaka koji khale amadi law haiba country ani sigi border laiba country haiba state ati manung tan laiba adu lo part mukhalamani para si koji Manipur ga yamna manaba haiba tai Manipur gi loktak leka adu gi matik manaba yam lei koji loktak pasu haiba mafam si ko mana lam ko sing lak nam gi karam ba koji takat ya ba sabak sing takat ba ya ba gi du mami ta ba gi haiba du porase to ministry ba koji DIPR gi director koji hastam ba kisnaga boi sabi ta ga do jage in lele ani je am manaba lei maram din akal ani makti maikai ani makka singna sintang pare na question na lei ri ado loina na khena ba haiba bo lokta ki na je phabu da khoina nga phabu gi tradition board sin na ba loina na mafam sinadi sai gi locally sabu engine na ta ta na sabu engine sin na yam na thau ngami Myanmar no je khogi Myanmar gi inne leki phajaba kya ure mokoi na piri ba budong sa ba kya ma ure Manipur lengang na khogi loktak par asi ningchine semna pidana haibadi asigum leba lek haibadi inne lek asi da khawol lakuna kai tawi haibagi adugum leba thawrang thokshut yama simbiduna Manipur gi loktak lek su adugum leba yamna phajaba ba moina semna pada lengang na sojina maki todang lokane haibadi atiba khazabani hojigana di korom jari ba kedemayum premsan inne lek Myanmar. India gi oina September thabu National Nutrition Month haina pangthokliba asigi saruk ama oina Ministry of Travel Affairs tamadi Manipur lenga ki Travel Affairs and Hills ki meeting makada one day travel food mela ama Tengnopal district ki Khopinom village ta pangthokre ADC Chandel na District Administration Tengnopal amadi ICDS Tengnopal district ka khutsamnaduna pangthokiba food mela aduda Tengnopal gi DC Aish Rupachandra Tengnopal gi SP Dr S Ibom Chana chingba lenga ki maru eba miyo kya na sarukya ki ngasigi food mela aduda tongan ba stall kun ga taret hangduna miyam da tongan ba food item sing phanghan ki Manipur Heli Service MHA gi makada Imphal Ziribam Imphal Helicopter Service hayengdagi hauragani flight amada ticket mamal lishing ahum oigadaba helicopter service asi Sunday amadi public holiday natana numit khudingi service laigani service asi gi ticket Imphal International Airport ta laiba Manipur Heli Service ki counter amadi Ziribam gi oina Dibong Bazar da laiba service counter dagi phangani akupa marol mobile number
7896434426 दा कांटेक्ट तौनबा मणिपुर लेंगा की ट्रांसपोर्ट कमिश्नर की चिरोल अमना खंगहलकली। अमरोमदा हयेंग जिरीबामदा चीफ मिनिस्टरना हेलीकॉप्टर सर्विस हौदोकदौरिबा असिना जिरीबामदा चौखटपगी अहेनब खोंथांग अमा ओइरगनी हाइना जिरीबाम डिस्ट्रिक्ट की MLA मोहम्मद अशाद उद्दीन फोंदोखरे। वाफम असिंगसी जिरीबाम डिस्ट्रिक्ट पुलिस स्टेशन दा पांगथोखिबा पाउगी मिफम अमदा फोंदोखिबनी। पाउगी मिफम अदुदा BJP मणिपुर प्रदेश की जनरल सेक्रेटरी के शरद कुमार सिंह सु सरुक्याकी। MLA मोहम्मद असाब उद्दीन पाउगी मिफम अदुदा मखा तारदुना हौजिक जिरीबाम डिस्ट्रिक्ट असी मंगाल अमा उबा फंगले। हयेंग चीफ मिनिस्टर नोंथोमम बीरेन सिंह मसामक लाक्तुना जिरीबामदगी इम्फाल चटपगी हेलीकॉप्टर सर्विस अमा लॉन्च तौगदौरिबा असिना जिरीबामदगी इम्फाल असी सुपनगी मिनिट 30 मंगादा यौहनबा ngamlagani मसी जिरीबाम डिस्ट्रिक्ट की ओइना चौखलकपगी अहानबगी खोंथांग अमनी। हयेंग चीफ मिनिस्टरना ट्रांजिट हॉस्टल अमदी नौना सारिबा इमा कैथेल सिंगसु संगागनी लोइनना जिरीबामदा लैरिबा अवाट अपा कया अमसु चीफ मिनिस्टरना सुंगसोय सोयदना येंगबिरमगनी हाइना आशा तौई हाइना फोंदोखी। भारतीय जनता पार्टी BJP मणिपुर प्रदेश की मीटिंग मखादा BJP लंगथपाल मंडल सिंधुना लेमना लायेंगबगी कैम्प अमा लंगथपाल खौपुम कम्युनिटी हॉल दा पांगथोखरे। लेमना लायेंगबगी कैम्प असी लेखिद्रबा प्राइम मिनिस्टर अटल बिहारी वाजपेयी बु इकाई खुमनबा उटपा ओइना लेबाक सिनबा थुंगना पांगथोकपा कार्य अंजलि प्रोग्राम की मखादा पांगथोखिबनी। हाइरिबा कैम्प असी मरु ओइना मिरोनबी ममा सिंह अमदी पिकलिबा अंगांग सिंगिदमक्ता पांगथोकपनी। कैम्प असिदा लंगथबाल खौपुंगी अकोइबदा तारिबा खुंजा सिंगना लाक्तुना अना लायेंगबगी खुदोंचाबा फंगहनकी। भारतीय जनता पार्टी मणिपुर प्रदेश की प्रेसिडेंट थौपुरीबा श्री के बाबानंद जी पार्टी की लीडर पुनमकना अचौबा सहयोग पीबीबा लोइनना लमदम असिगी मरुओइना कबुई चिलिनाउसिंगना यामना चाव मतेंग पांगबिदना असिगुमलबा तलजिगी मफमदा करिगुम खरदंग अखोइना ngamjaba हेल्थ कैम्प असी पांगथोक लेरगा प्रजासिंग असिबु नाद येक्तना लेनरबगी लंबी असी सिनजबदा महाकना पेनबीबा ओइरसनु। नोंमगीओइबा ब्लड डोनेशन कैम्प अमंगसी रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स की ट्रांसफ्यूजन मेडिसिन डिपार्टमेंट पांगथोखरे। ब्लड डोनेशन कैम्प मदु वॉलंटरी डोनर्स ग्रुप मणिपुर सिंधुना पांगथोखिबनी। IGR साउथ सिंधुना असम राइफल की पेंशन अदालत की थौरम अमा मणिपुर की लेबा IGR साउथ की हेडक्वार्टर दंगसी पांगथोखरे। ngasi की थौरम अदुदा मरी लेनना 9 सेक्टर असम राइफल्स की कमांडर ओइरिबा ब्रिगेडियर अमित काप्तियाल SM ना एक्स सर्विसमैन सिंगना थेंगनरिबा प्रॉब्लम कयागी मतांगदा मियामदा पाउदम की। हौजिक एक्स सर्विसमैन सिंगी पेंशन की मतांगदा तोंगान तोंगानबा प्रॉब्लम चनीग मरफुगा निपान रोम लेरंबगी मनुंगदा चामगा अहुम लोमदी लोइशिलकले हाइकी। लोइनना थबक तौबीरिबा मियोइसिंगना थबकतगी पोथारबा मतुंगदा पेंशन की मरी लेनबा चे चांगसिंग तानबगी महुता थबकतगी पोथारमदाइदा प्रोसेस तौबियु हाइना सुफोंदोकी। ngasi की थौरम अदुदा असम राइफल्स की तोंगान तोंगानबा ऑफिसर कयाना सरुक्याकी। लोइनना तोंगान तोंगानबा बैंक तरुकनसु पेंशन अदालत फंबा अदुदा याउकी। नहारोल सिंबु मसाना मसा थबक पिजदुना सेंथोक लेबा खुनाई अमा ओहेनबगी पांदमदा नुमित मंगानी चुपना चथगदबा चेंगुम थाबगी ट्रेनिंग प्रोग्राम ngasi हौख्रे। ट्रेनिंग प्रोग्राम असी 54 बटालियन BSF सेक्टर हेडक्वार्टर्स CI ऑपरेशन मणिपुर की मिचेंग मखादा चुराचांदपुर की जिलाई कांगवाई ब्लॉक न खुचमनदुना 54 बटालियन BSF की कमांडेंट SI सुनील कुमार सिंह तोरबुंग कम्युनिटी हॉल हौदोखी। लोइनना बटालियन असिगी BSF वाइफ्स वेलफेयर एसोसिएशन चुराचांदपुर सिंब थौरम अमदा लेबाक असिगी ngakselgi लानफमदा थवाई कटख्रबा BSF मार्टर्स की इमुंग मनुंगदा अचंबा खुदोल पीदुना इकाई खुमनगी। अमरोमदा हैरोक पार्ट 2 की चिंगदोम पॉप सिटी क्लब की कम्युनिटी हॉल दसु बटालियन असिना लेमना लायेंग बगी कैम्प अमा पांगथोखी। कैम्प असिदा मियोय चामगी मथक्ता लायेंग खिबगा लोइनना लेमना हिदाक लांगथक सिंगसु येंथोखी। मेडिकल कैम्प पांगथोकपदा हैरोक की मियामना BSF ता थागत फोंदोरकली।
Lions Service Center of Lions Clubna District Blindness Control Society anina punna khutsamnaduna sinba September thagi ani suba lem namit layeng bagi camp tha asigi tangkun ghomdoida sangai prauda laiba club asida pangthok lagani haina Lions Eye Hospital and Services Trust na thadorak pachirol amada khangalakli Market led extension haiba hiramda numit humni chathagadaba lomi singi oiba training program amang asidagi KVK Thawal gi training hall da hokre Training program adu Krishi Vigyan Kendra Thawal na sinduna Manipur Small Farmers Agri Business Consortium ka khutsamnaduna pangthokpani Nubit humni chathagadoriba training program adu da sarukya kiba training singda National Institute of Agricultural Marketing Jaipur gi Deputy Director Skill and Administration Dr. SR Singh yauna scientist singna pothok henna puthok hanba amadi kaithel da miyamna pothok sing karamna panghangadagi haibagi matang da training piki Lakliba September gi tangkun ga mathoida Sirkana sinduna pangthokadoriba Manipur gi National Repentance Day gi thoram gi mangoinana Sirka gi Youth Front oiriba Desam amadi AIMS na sinduna ngasi State Level Debating Competition ama DM College of Science da pangthokre Yai School Assembly Constituency Ward number 19 da khungang chatsigi saruk ama oina beneficiary taraga tarukta gas connection yenthokre loinana thoram adu da differently able oiba mioi anida wheelchair ani su yenthoki ngasi Brahmapur Nahabam Laikai Community Hall da pangthokiba thoram aduda Department Kungan Nipana sarukyaki ngasi gi thoram aduga mari lena class 2 dagina class 6 ki mahiroi singi oiba painting competition ama supangthoki Nakalambaromda Imphal Municipal Council IMC gi Ward number 5 tasu Khongang Chatsigi Saruk ama oina Ward asigi beneficiaries kunda Chief Minister Health Card yenthoki ngasigi thawramaduda maru oina mapuroiba laikhidraba masagi phibam chadana leiba amadi Atyodaya Ana Yojana AAY gi card paiba miyoi singda khudong chaba adu piki Langol Ningthau Laikai Community Hall da pangthokiba thawram aduda government ki Loishang Kuntra na saruk yaduna miyamgi awat apasing yengshinki State Level Expert Appraisal Committee of Environment Impact Assessment Manipur gi Hana Chairman Oiramba Dr. Hanjabam Nandiram Sharmana manung matam chadana lekhitabada Directorate of Environment Employees Welfare Association na thadorakpa chirol amada awaba phongdorakli MS Irecha Indian Gramin Vitrak ngasi Lilong Chingkham mamangda ngasi hangdokre Indian Oil Corporation Limited ki makada gas distributor asi Lilonggi MLA Alhaz Abdul Nashin hangdoki loina Lilongda gas distributor amata leitabagi mafam asigi miyamna matam sangna awaba mayok naduna lakpa du kokpangam lagani hairi ngasi hangdokpa numita miyo yankhai ga mapanda nauna gas connection khutsinaki Thasigi Tarahumdoida Lamsang Assembly Constituency ki Manung Chanba Tharoijam da Thokiba Laibak Thiba Thaudok Amada Minung Shilaitana Hatok Pikraba Muhammad Farooq Khan Chahi Kungataruki Mihata Chenaba Singh Manipur Government na Matik Chaba Capital Punishment Pigadabani Haina Manipur Friendship Organization Mafrona Thadorakpa Chirol Amada Khanghalakli Tamil Nadu da Lakliba September gi tangkundagi kungahumdoi fawba chathagadaba mangarak suba National Wheelchair Basketball Championship 2018 gidamak differently able sanaroi nipan amadi official ani punamiyoi tarangasi Imphal thadokre Manipur gi ahanba oina saruk yagadoriba sanaroi sing asi ngasi Manipur Press Club tagi Disabled Development Association Manipur gi advisor Dr. T.S. Chandramani amadi Muhammad Wahazuddin na flag off tauki Tournament asida saruk yaba chatnabagidamak Chief Minister, Social Welfare Minister amadi Department ki officials singna mateng panglakpada team asigi coach MD Yunus Khan na thagatpa phongdoraki Hauzik kasino magi oibagi sanabagi pauda
weightlifting masanada Manipurgi puwari ama semba ngamkhrabi Saikhom Mirabai Chanubu cricketer Virat Kohli ga loinana Rajiv Gandhi Khel Ratna Award ki damak khangatpada yaure Imphal East ki manung chana leiba Nongpok Kakchingdagi Sanaroi asigi imung manungna laita lairagi chaitheng kaya phanglasu Sanaroi asina pamjariba weightlifting gi masana asi Englishingani supna taretagi hauna shana handuna laki Olympic amadi tongan ba international amadi national gi thakta pangthokpa championship kaya da saruk yaribi Sanaroi asida India gi President Ramnath Kovind na tha asigi tangkun ga mangada Rashtrapati Bhavan da pangthoka dauriba mana mathum khutsinabagi thauramda Rajiv Gandhi Khel Ratna gi mana asi khutsinagada Anisuba President Cup Under 14 Boys Hockey Championship ta Hockey Union Lairik Yengbam Laikai amadi Bishnupur Hockey Mai Pakre ngasi Kumalampak Astrotaf ta sanakiba Hockey Championship asigi mari suba ligta Hockey Union Lairik Yengbam Laikai gi sanaroi KH Mekolina Panjil Manga Y Nidisna Panjil Ahum KI Somokantana Panjil Ani aduga P Cyrus amadi M Swami Dayal Anina Panjil Amamamga Chanduna Hockey Academy Khongmanbu Panjil Taranithoi Sinoda Maithiba Piki Chatharakliba Hockey Championship asigi ngasi sanakiba manga suba liktana Bishnupur Hockey na Pham Imphal Panjil Mari Amada Maithiba Piba ngamki match asida mai pakraba Bishnupur Hockey gi Sanaroi and Rohitna point ani aduga TH Bikramjit amasung TH Doniel Anina Panjil Amamamga Chanba ngamki Maithi Hauraba Pham Imphal gi amata ngairaba Panjil aduna en dattana chanki MH ki President Basudeva Singh gi senthang makhada Manipur Hockey na sindhuna chatharakliba Hockey Championship asida Manipur gi tongan ba mafam singdagi lakpa team mapana pool ani thokna khaidoktuna league match singda saruk yari hayeng nungthil chathariba championship asigi makha taba league match ani sanaragani DM College of Science na Manipur University Inter College Women's Basketball Tournament ki winner oikre ngasi Manipur University ki basketball ground da sanakiba tournament asigi final match aduda DM College of Science na Biramangol College pu Panjil tarahumdoi tarukta maithiba piki tournament asigi winner oikraba DM College of Science ki Sanaroi S Tholerona Panjil Taret Bindi Athopamna Panjil Mari aduga Y Thoinuna Panjil Ani chanki chatharakliba tournament asigi runners up ta Tahauraba Biramangol College ki Panjil Taruk aduna Bema Chanu L Anita Amadi Artina Hijamna Panjil Ani Chanki Manipur University Sports Committee gi meeting makhada Department of Sports Manipur University na sindhuna chatharakliba basketball tournament asigi loishin bagi thoram aduda Dean of Students Welfare Manipur University gi Professor CIs Yashawanta Manipur University gi Assistant Director of Sports Dr. CH Pradeep Amadi Manipur University Sports Committee gi Executive Member Dr. KIS Joy Chandran Saruk Yaduna Makok Mathang Taraklaba team singda manamathum kaya khudol tamki Manipur College na Manipur University Inter College Men's Basketball Tournament ki winner oikre ngasi Manipur University ki basketball ground da sanakiba tournament asigi final match aduda Manipur College na DM College of Arts pu Panjil Kuntaruk Taramari da maithiba pibangam ki tournament asigi winner oikraba Manipur College ki Sanaroi James Achomna Panjil Taranithoi Ice Surdas na Panjil Tara aduga Arun Achomna amadi A Lenin Anina Panjil Ani chanki Tournament asida runners up takiba DM College of Arts ki Panjil Taramari aduna Soilulan na Panjil Nipan Ezekiel na Panjil Mari amasung Joseph na Panjil Ani chanbangam ki team Nipan saruk yaduna chatharakiba tournament asigi ahanba semi final da Manipur College na KP College pu Panjil kuntragani thoi taragani pan da maithiba piki bagaloina ani suba semi finals dana DM College of Arts na YK College pu Panjil kuntaret kuntaruk ta maithiba piki
Manipur University Sports Committee की मीटिंग मखादा Department of Sports Manipur University na sinduna chatharakiba basketball tournament asigi loishinbagi thoram aduda Dean of Students Welfare Manipur University की Professor C.I. Yashavanta Manipur University की Assistant Director of Sports Dr. C.H. Pradeep Amadi Manipur University Sports Committee की Executive Member Dr. K.S. Joy Chandra saruk yaduna makuk mathang tarakraba team singda mana mathum kaya khudol tamki Badminton Asia Junior Championship Under 15 and Under 17 2018 da India ki team represent taunaba Manipur dagi sanuroi ahum khalakle BWF Badminton Asia Confederation na sinduna Myanmar gi Mandalay da lakliba October gi tang ahum dagi taret fawba pangthokadaba championship asida India gi oina Under 17 India's number 1 Mairaba Luwang na lamjinggadawri championship asida saruk yagadaba Manipur gi atopa sanuroi ani aduna Under 17 girls singles da Maheshwari Devi Ketrimayum Amadi Under 14 boys singles da R.K. Upanandani. Taret Chuba Mangsatabam Iboyaima Amadi Puinabati Memorial Mixed League Cup Knockout Wise Kang Tournament Thongju Kendra Kangkhut Mai Pakre ngasi sanakiba tournament asigi 32 suba league Thongju Kendra Kangkhutna Thangmaiban Kendra Kangkhutpu Panjil Taret Sinoda Maithiba Pibangamki Census ki Director M Hari Krishna IAS Amadi Mahaki Imung Manungki Senthang Makhada Chinga Mathakta Laiba Nandhaibam Laikai Kangsangda Chatharakliba Kang tournament asida Manipur gi tongan ba Kendra Singdagi lakpa Kangkhut Taraga Marina group Mari Thokna Khaidoktuna league match Singda lamba taunari Manipur Kang Association ki meeting makhada Singjamai Kendra Kangkhutna sinduna chathariba Kang tournament asigi taramari suba league ta Singjamai Kendra Kangkhut A amadi Kaisamthong Kendra Kangkhut ani hayeng lamba taunaragani Aroibada bulletin asig headlines amhana miyamda thamjari Manipur University ki visitor oiriba President of Indiana University asigi Vice Chancellor oiriba Professor AP Pandibu mahaki mathakta inquiry loidriba fawba suspend tawkhre Framework agreement na maram oiraga Manipur gi apunba saktam kahel loi haiba return assurance pami basanda thajade haina United Committee Manipur gi maikai dagi thamlakli Aroibada bulletin asig headlines amhana miyamda thamjari Manipur University ki visitor oiriba President of Indiana University asigi Vice Chancellor oiriba Professor AP Pandibu mahaki mathakta inquiry loidri fawba suspend tawkhre Framework agreement na maram oiraga Manipur gi apunbagi saktamar kaheloi haiba return assurance pami basanda thajade haina United Committee Manipur gi maikai dagi thamlakli Census ta Manipur gi khungang lising ani ga chatru hungpu leibagi manungda khungang lising amaga chamga yankai di go to village mission na yaushinba ngamle haina Chief Minister Nongthamam Birena hairi Loktak project Mapithel dam amadi ithai dam na sokhalaba miyamna lenga ki mayokta akanba khongchang kaya changsilagani haina Young Communist League na cheksilwa thamlakli
PWD lambi nate haiduna lengak na sembi dana leirakiba thongju kendragi khongman part 5 ki irom leirak lekai miyamna sel khaina duna koilas thakre amasung Manipur da su tararak suba World Bamboo Day gi thauram pangthokre wagi pothok marang kaina puthokpa ngamna bagi damak center gi meeting changhaningi haina assembly gi speaker Y Kemchana phongthokre